ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒꯦ. ꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕ ꯋꯣꯛ ꯃꯈꯣꯡꯗꯨꯅꯤ. ꯋꯣꯛ ꯃꯈꯣꯡ ꯆꯥꯒꯗꯕꯅꯤ. ꯋꯣꯛ ꯃꯈꯣꯡꯁꯦ ꯋꯣꯛ ꯃꯈꯣꯡꯀꯣ. ꯁꯤꯁꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯅꯤ. ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ. ꯐꯠꯇꯕꯁꯤ ꯐꯖꯅ ꯊꯣꯛꯂꯤ. ꯐꯖꯅ ꯆꯥꯝꯃꯦ. ꯇꯤꯜꯍꯧ, ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕ, ꯎ ꯃꯣꯔꯣꯛ 2, ꯖꯤꯔꯥ, ꯇꯟ, ꯃꯣꯔꯣꯛ ꯃꯆꯨ ꯐꯖꯅ 2 ꯍꯥꯞꯆꯤꯜꯂꯒꯦ. ꯁꯤꯅ ꯃꯆꯨ. ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯃꯍꯤꯗꯣ ꯀꯪꯈ꯭ꯔꯦ. ꯑꯃꯨꯛ ꯍꯥꯞꯄꯒ ꯀꯥꯝꯒꯦ. ꯋꯣꯛꯁꯦ ꯊꯣꯛꯂꯛꯍꯜꯂꯒꯦ ꯉꯁꯤꯗꯤ. ꯊꯨꯝ ꯍꯥꯞꯆꯤꯜꯍꯧꯔꯒꯦ. ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯒꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ. ꯉꯥꯛꯇꯪ ꯃꯍꯤꯁꯦ ꯂꯣꯜꯂꯒꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯆꯥꯛ, ꯃꯍꯤ, ꯎ ꯃꯣꯔꯣꯛ ꯃꯦꯠꯄ. ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅꯤ ꯀꯅꯥꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕ ꯋꯣꯛ ꯃꯈꯣꯡꯗꯨꯅꯦ. ꯋꯣꯛ ꯃꯈꯣꯡ ꯄꯣꯔꯛꯑꯦ. ꯑꯗꯨ ꯁꯤꯅ ꯃꯍꯤ ꯈꯔꯀꯣ. ꯑꯩꯅ ꯁꯤꯗ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔ ꯍꯥꯞꯆꯤꯜꯂꯦ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯣꯛ ꯃꯈꯣꯡ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯜꯂꯛꯑꯒꯦ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ. ꯃꯍꯤꯕꯨꯗꯤ ꯇꯣꯠꯄ ꯍꯧꯔꯣꯏꯀꯣ. ꯑꯗꯣ ꯁꯤꯒꯤ ꯃꯈꯣꯡ ꯐꯖꯕꯁꯦ ꯑꯃ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯋꯥꯏꯗ ꯊꯝꯃꯒꯦ. ꯅꯍꯥꯟꯁꯨ ꯍꯥꯏꯕꯒꯤ ꯁꯣꯏꯀꯣ. ꯉꯁꯤꯗꯤ ꯀꯣꯛ ꯅꯠꯇꯦꯀꯣ, ꯁꯄ꯭ꯔꯥꯏꯠ. ꯉꯁꯤꯗꯤ ꯃꯈꯣꯡꯁꯦꯀꯣ ꯊꯣꯛꯂꯅꯤꯀꯣ. ꯀꯨꯀꯔꯗ ꯐꯖꯅ 10ꯃꯨꯛ ꯀꯥꯝꯃꯕꯅꯦ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ. ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯦ. ꯃꯍꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ. ꯃꯇꯨꯝ ꯌꯦꯡꯉꯒ. ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅꯒ ꯀꯟꯗ꯭ꯔꯤꯀꯣ. ꯀꯨꯟꯃꯨꯛ ꯀꯥꯝꯃꯕꯅꯦ. ꯐꯖꯅ ꯍꯥꯎꯔꯦ. ꯅꯣꯔꯣꯗꯤ ꯆꯤꯛꯉꯝꯗꯦ. ꯑꯗꯣ ꯑꯩꯗꯤꯀꯣ ꯏꯊꯟꯗ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥꯡꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯈꯜꯂꯛꯏꯁꯦꯀꯣ. ꯑꯗꯨꯒ ꯑꯃꯒꯤ ꯆꯥꯔꯦ ꯑꯃꯒꯤ ꯅꯤꯡ ꯊꯨꯡꯗ꯭ꯔꯦꯀꯣ. ꯑꯃꯅ ꯁꯥꯎꯋꯦ ꯑꯃꯅ ꯁꯥꯎꯋꯦ. ꯀꯣꯛꯀ ꯉꯥꯎꯖꯥꯠꯅꯤ. ꯁꯥ ꯃꯔꯣꯏ. ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯃꯩ ꯆꯠꯂꯦ. ꯐꯖꯅ ꯍꯥꯎꯋꯦ. ꯏꯟꯖꯥꯡ ꯍꯥꯞꯄ ꯁꯥ ꯃꯔꯣꯏ.
ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯇꯥꯔꯗꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯅꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯁꯨꯀꯣ मथंग वीडियो से मतलब नुआईने बका masih sauce ta tau ka leite ko audio matong sabudi makhong sabna phara baru kha yaujaban haudi makhong yam le 하디고 그러면 그냥 그런 거고 하디 아이나 자저렇게 가는 하야가 자락도 버리고 매am 와라고 야고 어두마인 또 비고 노고 하디 아이지 생나 하야가 아이디 이사디 아마 그다네요 아마기 자라가 아마나 도 와라고 비고 어두마인 또 비고 노 아이 하디 칸비라고 그리면고 아이 스크린샷 로이 까빠가 담메고 어두는네바 아이나 이 비디오다 하빠가 담미지고 하빠이지고 수마이나 칸기바 미게도니가 어두나 amta mangde buko ahana kon gini khang de loi cha ka ni buko wok sini sumana sa da wo me kun mu ka ma ga真的好
Morok sakale. Swang ang mong khang rồi. Bung sai trái tôi. Si subscribe sing tá lại rồi đấy, mà tiếng mang cái là cả. Thảo ấy gì được. Jadi di sahabat jalur ya, mana matang jalur sana betul lagi. Kau mau buang deh, amukan ikan nak kerap.